टेंतकपा अतोप पाव मना भारत का अमृत कलाश बेनिता लाइश्रम मरीसुबा प्लेस ताहौरे हरी अहानबद मरुइब पाखरोइना नेपाल इंडिया की पैसेंजर निफु बस तुरेल तासिनबदगी मियोई तराग मरी सिरे हाइना ऑफिशियल सिंगी वरोल मतुंगिना फोंदोराखली बस अदुदा पुना मियोई निफुरोम तोंखिबनी पाउखरादगी नेपाल की कैपिटल काठमांडू तमना सखिबा मतमदा एक्सीडेंट अदु थोकिबने हारी नेपाल की तानाहोल डिस्ट्रिक्ट लेबा मसियांगदी रिवर की तोरबान साइट एक्सीडेंट अदु थोकिबने मतौ करमना एक्सीडेंट अदु थोकिबनो हाइबतु मताना सबसाना खंगमगमद्री विक्टिम की आइडेंटिटी सबसाना कंफर्म तौबंगमद्री UPFT 7623 नंबर प्लेट ओइबा बस अदु तोरेल तसिंख्रे लोइदना तोरेल की तोरबान द लैदी हाइना न्यूज एजेंसी सिंगी रिपोर्ट सिंग द मखाताना सुपली तनाहुंदा सीनियर पुलिस के ऑफिसर अमना फोंदोखिबा वाफमदा अवांग थंब इंडियन स्टेट उत्तर प्रदेश दा vehicle अदु रजिस्टर तौगने इंडिया की नोंगसुप थंब स्टेट महाराष्ट्र की डिप्यूटी चीफ मिनिस्टर देवेंद्र फडणवीसना फोंदोखिबा वाफमदा विक्टिम ओइख्रबा मियोयदु स्टेट अदुगी मियोयसिंगी नेपाल गवर्नमेंट का कोऑर्डिनेशन तौरगा सिरिबा मियोयसिंग अदु महाराष्ट्र दा पुरनबा उत्तर प्रदेश की गवर्नमेंट की पाउ फौदोक फौजिन तौनारि हाइदि हाउसिंग रेस्क्यू चथरीबा पर्सनल सिंग अदुना गाड़ी की अति अकाई मरक्ता अहिंग मियोय सिंग ननसिंदुना लैदिब्रा हाइबदु यिंगसिली हाइनसु पाउ मन मखातारि नेपाल की आर्मी हेलीकॉप्टर सिंगसु मेडिकल टीम सिंग पुदुना एक्सीडेंट साइट अदुदा संसिंख्रे बस अदु पाउखरादगी काठमांडू तमना सखिबा लंबीदा लेबक थीबगी थाउदोदु थोकिबने पाउखरादगी काठमांडू तमना सत्पा लंबी असि इंडियन टूरिस्ट अमदी पिलग्रिम सिंगी ओइना यामना पॉपुलर ओइबा मफम अमसु ओइदि हाइदि नेपाल लंबी सड़क अमदी निंगथीजन सेंबीदबना मरम ओइरगा एक्सीडेंट थोपगी थाउदो असि यामना तोइना थोकली सिंगी एरिया दसु अखुब लंबी क्या अमा लैदि जुलाई थादा पैसेंजर बस अनि क्रेसुली तोरेल तासिनखिबदगी मसिंग यामलबा मियोय क्या अमा थिफम खंखिदबनी हाइरियनसु पाउसदा मखातारी अतोपा पाउखरना म्यांमार मिलिटरी जुंताना सौकटपा पाओ ग्रुप न कैपिटल्स नेपिया ताउ डिफेंस तौनबगीदमक फाइटर सिंग नमदुना रिक्रूट तौबगी थौंग सथरी हाइना मीडिया रिपोर्ट की वरोल मतुंगिना फोंदोरखली जुंता की एलाई ओइरिबा इथनिक पाओ आर्म ग्रुप पाओ नेशनल ऑर्गेनाइजेशन PNO ना पिनलाउ टाउनशिप मिलिशिया की मेंबर लिसिंग तरारोम हेना मिलिटरी ट्रेनिंग पीरी हाइना फोंदोरखली PNO ना फोंदोखिबगी मतुंगिना नाउतया टाउन फाइटर लिसिंग तरारोम हेनवना पिनलाउ टाउनशिप ngakshenabagidamakt security की ड्यूटी तौरी मसी मरु ओइना आर्म विंग पाओ नेशनल आर्मी PNA की सुपरविजन मखारा सथबने पिनलाउ टाउनशिप असी नेपिया ताउगा बॉर्डर ओइ अमदी जुंता की नाप सेंटर अमसु ओइरिबने नाउतया टाउन असी पिनलाउ टाउनशिप तले हाइरिबा मफम असी पिनलाउ टाउन की अवांग पांग रोम किलोमीटर कुंगम पलोम लामना चटलगने हरि ह्यूम सकस निमित्त मिलिटरी ट्रेनिंग की सेरेमोनी अमा PNA की कमांडर सिंह यावना लुसिंख्रे PNO की मेंबर अमदी लोकल की मियाम अमदी इथनिक आर्म ग्रुप की मैकेडी की वाफम असी फोंदोखिबने ऑर्गेनाइजर सिंह फोंदोखिबा वारोल की मतुंगिना मलेशिया की फाइटर सिंह असिना नेपिया ताउ डिफेंड तौनब होनबदा सिजिनरी कैपिटल्स नेपिया ताउ असी पिनलाउ टाउन की खा नुक्स थंगबा रोम किलोमीटर चाम कुंथ्रा कतर रोम लापना चलगले मिलिटरी एनालिस्ट अमना फोंदोखिबा वारोल की मतुंगिना पिनलाउ अमदी नाउतयादगी नेपिया ताउ डायरेक्ट ओइना किहनबगी थवोंग सिंग चथाबिये हारिबा मफम अनि असिदगी नेपिया ताउ तमना सकदबा डायरेक्ट रोड लै पिनलाउ द लैदिबा पाओ मिलिशिया सिंगबु नेपिया ताउ डिफेंस तौनबगीदमक नमदुना ट्रेनिंग पीबगी थाबक चथरी पिनलाउ नाउतया अमदी लोइकाउना नेपियाबु डिफेंड तौनबगीदमक सेम साख्रे रिजम असिगी मैकेडिगी करेनी स्टेट पु अमुहना लौसिंदुना कंट्रोल तौबंगख्रे हाइरिबा करेनी स्टेट असि नेपिया ताउगा बॉर्डर ओइ लोकल इथनिक आर्मी ना लोइकाउ की सरुक तंखाय अमरोम हेनबदी कंट्रोल तौख्रबा थाखरगी मतुंग तरकपद रिजम ना करेनी स्टेट पु अमुहना लौसिंदुना कंट्रोल तौबंगमखिबने हैन सु रिपोर्ट असिदा पली रिजिम की मैकेडी लोइकाउ टाउनशिप लेरिबा पोजिशन अदुदा अहेनब लनमिसिंग थाजिंख्रे लोइनना डेमोसो प्रोसो अमदी बाउलागे टाउनशिप करेनी स्टेट लेरिबा सि अमुहना लौसिनबगीदमक्ता ऑपरेशन सथरी हाइरि मसिगी सुमथक्ता खा थंग सन स्टेट लेरिबा मोइबाई अमदी पेनकोन टाउन सुखुदुम चनसिनना बोनरी म्यांमार मिलिटरी ईस्टर्न कमांड की चीफ ओइरिबा मेजर जनरल
ꯖꯥꯎꯃꯤꯟ ꯂꯥꯠꯅ ꯂꯩꯕ ꯅꯨꯃꯤꯠꯇ ꯂꯩꯀꯥꯎ ꯇꯥꯎꯅ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯣꯀꯦꯜ ꯃꯤꯂꯤꯁꯤꯌꯥꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯄꯤꯈꯤ ꯁꯦꯟꯇ꯭ꯔꯦꯜ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯀꯥꯔꯦꯅꯤꯗ ꯂꯩꯔꯤꯕ ꯑꯦꯟꯇꯤ ꯔꯦꯖꯤꯝ ꯒ꯭ꯔꯨꯞꯅ ꯑꯋꯥꯡ ꯊꯪꯕ ꯁꯟ ꯁ꯭ꯇꯦꯠꯇꯒꯤ ꯄꯥꯑꯣ ꯁꯦꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯖꯣꯟ ꯐꯥꯎꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯪꯂꯤ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤ ꯑꯦꯅꯥꯂꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯤꯟꯂꯥꯎꯗ ꯃꯤꯂꯤꯁꯤꯌꯥꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯦꯟꯇꯤ ꯖꯨꯟꯇꯥ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯄꯤꯟꯂꯥꯎ ꯇꯥꯎꯟꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ PNOꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯋꯥꯔꯗ ꯑꯃꯗꯤ ꯚꯤꯂꯦꯖ ꯇꯝꯅ ꯂꯧꯏ ꯋꯥꯔꯗ ꯑꯃꯗꯤ ꯚꯤꯂꯦꯖ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ PNOꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯩ ꯂꯣꯀꯦꯜꯁꯤꯡꯅꯁꯨ ꯃꯈꯣꯏꯗ ꯇꯦꯛꯁ ꯄꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟꯗ ꯔꯣꯀꯦꯠ ꯄ꯭ꯔꯣꯄꯦꯜ ꯒ꯭ꯔꯦꯅꯦꯗ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯕꯦꯟꯗꯤꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ 12 ꯁꯤꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ 7 ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯄꯟꯖꯥꯕ ꯄ꯭ꯔꯣꯚꯤꯟꯁꯇ ꯀꯦꯟꯕꯣꯏ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯕꯦꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ ꯔꯍꯤꯝ ꯌꯥꯔ ꯈꯥꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯖꯥꯔꯇꯦꯗ ꯑꯦꯔꯤꯌꯥꯗ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯗ꯭ꯌꯨꯇꯤ ꯆꯠꯂꯒ ꯀꯟꯕꯣꯏ ꯑꯅꯤ ꯑꯗꯨꯅ ꯍꯜꯂꯛꯈꯤꯕ ꯃꯇꯝꯗ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯃꯁꯤꯗ ꯒꯥꯔꯤ ꯑꯃꯗꯤ ꯄꯦꯔꯥ ꯇꯧꯔꯛꯈꯤ ꯍꯥꯏꯗꯤ ꯇꯂꯥ ꯑꯗꯨꯗ ꯕꯦꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯔꯍꯤꯝ ꯌꯥꯔ ꯈꯥꯅꯥ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯩꯈꯤ ꯄꯟꯖꯥꯕ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯗꯣꯛꯇꯔ ꯎꯁꯃꯥꯟ ꯑꯟꯋꯥꯔꯁꯨ ꯏꯟꯁꯤꯗꯦꯟꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯣꯏꯅꯅ ꯕꯋꯥꯜꯄꯨꯔ RPOꯗ ꯔꯤꯄꯣꯔꯠ ꯄꯤꯅꯕ ꯍꯥꯏꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯁꯤꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯀꯌꯥ ꯑꯃꯁꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯍꯕꯥꯖ ꯁꯔꯤꯐꯅ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯁꯤꯐ ꯑꯂꯤ ꯖꯗꯥꯔꯤꯅꯁꯨ ꯑꯦꯇꯦꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯤꯅꯨꯡꯁꯤ ꯎꯠꯈꯤ ꯃꯍꯥꯛꯅ ꯂꯝꯗꯝ ꯑꯗꯨꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯕꯦꯟꯗꯤꯠꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯈꯤ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯑꯦꯇꯦꯛ ꯇꯧꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯃꯔꯛ ꯑꯁꯤꯗ ꯄꯟꯖꯥꯕꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯃꯔꯤꯌꯝ ꯅꯋꯥꯖꯅꯗꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯗꯅ ꯀꯩꯗꯧꯉꯩꯗꯁꯨ ꯇꯣꯛꯂꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯣꯐꯤꯁꯦꯜꯁꯤꯡꯒꯤ ꯇꯤꯝ ꯑꯃꯅ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯔꯒ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯆꯠꯊꯅꯕꯒꯤ ꯋꯥꯐꯝꯁꯨ ꯇꯛꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯅꯅꯕ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯗ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯤ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯄꯟꯖꯥꯕ ꯑꯃꯗꯤ ꯁꯤꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯈꯥ ꯊꯪꯕ ꯎꯃꯪ ꯑꯃꯗꯤ ꯔꯨꯔꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯜꯀꯇꯥ ꯍꯥꯏ ꯀꯣꯔꯠꯅ ꯉꯁꯤ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯇ꯭ꯔꯦꯅꯤ ꯗꯣꯛꯇꯔ ꯔꯦꯞ ꯑꯃꯁꯨꯡ ꯃꯔꯗꯔꯒꯤ ꯃꯐꯝ ꯑꯣꯏꯔꯤꯕ RG ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟड ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯀꯦꯝꯒꯤ ꯃꯇꯥꯡꯗ CBIꯅ ꯌꯦꯡꯁꯤꯟꯅꯅꯕ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ CBIꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤꯕ ꯍꯥꯟꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯝꯕ ꯗꯣꯛꯇꯔ ꯁꯟꯗꯤꯞ ꯘꯣꯁꯅ ꯊꯧꯄꯨꯔꯤꯉꯩꯗ ꯋꯦꯁ ꯕꯦꯡꯒꯜ ꯂꯩꯉꯥꯛꯅ ꯆꯂꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯤꯕ RG ꯀꯥꯔꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯤꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯀꯦꯁ ꯑꯃ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯗꯤꯄꯨꯇꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯏꯔꯝꯕ ꯗꯣꯛꯇꯔ ꯑꯛꯇꯔ ꯑꯂꯤ ꯀꯣꯜꯀꯇꯥ ꯍꯥꯏ ꯀꯣꯔꯠꯇ ꯄꯤꯇꯤꯁꯟ ꯑꯗꯨ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯅ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯖꯤꯟꯅꯅꯕ ꯑꯣꯔꯗꯔ ꯄꯤꯔꯛꯄꯗꯨꯗ ꯑꯆꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯈꯤ ꯑꯂꯤꯅ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯗ ꯋꯥꯐꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯝꯕ ꯁꯨꯗꯤꯞ ꯘꯣꯁꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜꯁ ꯋꯦꯁꯁꯤꯡ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯌꯣꯟꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯈꯤ ꯂꯣꯏꯅꯅ ꯃꯦꯗꯤꯁꯤꯟ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜꯁ ꯏꯀ꯭ꯋꯤꯞꯃꯦꯟ ꯁꯞꯄ꯭ꯂꯥꯏꯌꯔꯁꯤꯡꯗꯒꯤ ꯑꯍꯦꯟꯕ ꯄꯩꯁꯥ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛ ꯌꯥꯎꯈꯤ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯅꯅꯕ ꯂꯨꯄꯥ ꯂꯥꯛ 5 ꯗꯒꯤ 9 ꯐꯥꯎꯕ ꯄꯤꯌꯨ ꯍꯥꯏꯕ ꯄ꯭ꯔꯦꯁꯔ ꯐꯥꯎꯕ ꯄꯤꯈꯤ ꯍꯥꯏꯔꯤ RG ꯀꯥꯔ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ CBIꯅ ꯍꯥꯏꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯀꯦꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯃꯔꯛ ꯑꯁꯤꯗ CBIꯅ ꯁꯟꯗꯤꯞ ꯘꯣꯁꯇ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯃꯄꯨꯡ ꯐꯥꯅ ꯄꯤꯈꯤꯗꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯥꯏ ꯗꯤꯇꯦꯛꯁꯟ ꯇꯦꯁ ꯆꯠꯊꯅꯕꯒꯤ ꯑꯌꯥꯕꯁꯨ ꯀꯣꯜꯀꯇꯥ ꯍꯥꯏ ꯀꯣꯔꯠꯅ ꯄꯤꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ CBIꯅ ꯆꯠꯊꯔꯛꯄ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯇ꯭ꯔꯦꯅꯤ ꯗꯣꯛꯇꯔ ꯑꯗꯨꯕు ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯁꯦꯃꯤꯅꯥꯔ ꯍꯣꯜ ꯑꯗꯨꯒꯤ ꯊꯣꯡꯒꯤ ꯄꯨꯅꯥ ꯑꯗꯨ ꯊꯨꯒꯥꯏꯕ ꯊꯦꯡꯅꯔꯝꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ CBIꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯒꯗꯧꯔꯤ
Panbayai tha sigi mapan ga ayuk pung mari tapa matamda trainee doctor aduna hospital gi seminar hall da mahaki sanglaba pung kunthra ga taruki duty edu loiraga tumlingai da rep toraba matung hatkibane hari laikhidrabi eduna numit adugi ayuk ki nungalamdai pung ani dagi pung ahum phawgi manungda seminar hall aduda sangduna tumkibane hari duty tapa doctor amana su hall aduda mahak tumba thengna ki haina CBI da thengna ki hari thongi puna adu yadaba maramna manungdagi loan khidabani loinana mapan atopa miyoi sangma ngamdanaba thawdo odura sienariba miyoi singi marakta kharamana sangduna laikibra haina CBI na singnaba leiduna makhatana thejingadawri hainasu report asida makhatana su phungdorakli makasa tharak poina tentak per report amana loishalak poina Union Home Minister Amit Shah na mathang tara pangthokadoriba assembly mikal gi mangoinana Congress party da mapamadugi Party National Conference ka alliance gi matang attack tawraduna wang ke angkre wang singi manung da National Conference na Jammu and Kashmir gi tungan phiral thamgani haibagi thajaba piki baduda Congress ta support tawbra loina Constitution ki Article 370 amasum 35A gi manung sana Jammu Kashmir bu special autonomy pibi gi matang adu su Congress na sagat prangki hairiba singa sima phamadura leraklabadi mamang da laikib irang amadi terrorism gi thawong singna mapungoiba saktam oirakani hainasu thamki hari National Conference ki maikai digi laukiba warep amada Pakistan ga line of control lairiba mafam singa du gi marakta lalon itik sathaba hawgani hairiba sisu Congress party amasum Rahul Gandhi na sogat prangki mafam adugi maming leraba Shankar Saria Hill amasum Hari Hill haina tholiba dubu Islamic ki oiba Takta il Soleiman amasum koi marang haina onthokani hairibasisu Congress na yabrangki mara asida National Conference ki Vice President Umar Abdullah na sit maudra lebe assembly duda maki party ga Congress ka sit yenagani hairenasu paus na makata na phungdorakli ado hausuki na di myam paus matang se lusinjarage masu myam pun anoba update ngaminasena channel sigi mekeri gi myang from da makata na thamjari